Ngasi maruba pauda Singhat Kendra Congress MLA Jinsuhan Hawa Masung Chandel ADC Congress member Taragamari BJP de yaukre. Minister Jayant Kumar from Thadopaki Jepishin Kibadagi Chamam Nabel Basi Atumatam da Waruisin Puraklaga government Asiga Makatana Chatminaki Ganhina NPP National President Cornat K. Shangmana Fondoki. Amade M. Sunasindra Kuntata Subamikap Topan Numit Thoram Pangtokre. Kurumjari STV Pau Ming Tabi Besimutaram Nokcheri Hausi Pau Sanur Pizari Congress MLA TA Shyam Kumana BJP de Chankraba Matung Makatana Singat Kendragi Congress MLA Jinsuhan Hau Amasung Chandel ADC Congress member Taragamari Galoinana BJP de yaukre Chandel ADC member Kungat Taruki Manungda BJP member Ngasi Changlakhiba Taramari Tharaga member Taraganipal Sukre ADC Chairman Lungkhosai Joe, Vice Chairman TH Jai Lamkang Yaw na Changlakhiba Mayor Singh, BJP ki office ta opagi thorum amang ngasi numidang Chief Minister N Biren Yaw na pangthoki. Ngasi thorum aduda BJP Manipur Pradesh ki President Khetrimayum Bhavananda, Minister amadi MLA kaya su sarugyaki. Chief Minister N Birena BJP na luchingba sarkar asida ngasi Congress ki MLA yaw na ADC member kaya changlakpasna sarkar asi stable oiba government ama oibada achoba mateng oiragani. Transparency laina chingtam khaidana khalliba sarkar asida miyamna awonba mapambadagi makhoi ngasi changlakibani. Ngasi nomanini ki mamangda sarkar asigi minister singi marakta pau phauna bawat pamanba mawong ama miyamna ukhibadu punna phaminaduna warisin purakre. Asiguba Pibam Miam the Makatan Uhandanaba Honagani Haki. Miam Dina Kazu Pijari, Madudi, Mayam the Kazan, a bit of Krabasi, and some of the government says some soy than Prozagi. Anambatata in Tumbasavati now, I'm a transparent lina, corruption, Lahandana, Singtam Kaidan, some manana, Miami Savatoba, Namuni have a say, Namzagi have a say, Mayamdai, Hajari, Tokwe Pamaga, Kola, President Wadiota, Sanargamado, Adam almost. Several tournament, misunderstanding communication gap ni, aduna leba perjamian na, madu ginungang ba, adagi koigi pen daba, adugu madu lebidan ba imasi nasi kutang sida apil tobjari. Health Minister L. Jayant Kumar Pham Thaduk Chiragi Haina Chief Minister da Che Pishin Khibadagi Manipur da Housing Oragli Baras Niti gi Phibamasi Matangda NPP gi National President Corna K. Shangma ngas Imphal da Laktuna Party asigi MLA Mariga Wari Sanakre Tungda Chingmerung da Leba Party asigi Office da Pangthokpa Paugi Mifam Amada National President na issue asina chamam naba ama leiribase athuba matamda waroisin ama puraklaga jungsin naba government asiga makatana chatminaki gani Anoba chungsinaba government asi tha ama khaktangai chatminariba atoba political party marakta chamam naba pau phauna bawat padagi thokpane Minister Jayantana saribadu amaromdadi chumi adubu chamam naba ama thoklibasi ngasi natraga hayang ayuk phawgi manungda sandai naragani Hiram Singh matangda Chief Minister gas unare makhatana amuk unakhigani government asi sheminaba matamda tam loidriba phawba seminaba haina yanaba laikhibani maramaduna jungsinaba government asi marat jetpa government ama ohengani haiki We are very much focused on, as I said, Manipur and its development. So we hope that that these kind of issues can be resolved and these kind of issues don't happen in the future. That is what our goal is. Resolving this issue is one part, but ensuring that the governance in the future, is proper and there's a proper communication is what is more of a bigger concern to us. We want to make sure that this government, as I said, lasts its full term, and whatever issues come out, it is healthy to communicate. It is healthy to continue our discussions, and that's what we want. As I said, in the interest of the state and its people. That's what we want. So I think we are very clear on it. We are committed, and we are sure that BJP also is committed to this particular government, and we will work with complete commitment for the government.
मणिपुर के हौरक्लिबा येलौमी सिंगबु लेपलेतना चंगसिलग्रिबा मिटोप मियानचा सिंगलगी कलहौनबगिदमक लिसिंग अमचमापल मरिफुदा मणिपुर मियाम अमदि एमसुना चंगसिनखिबे इहवदुदा थवाइन पोंथा पिख्रबा अथौबा अने पोसंगबम लुखोय अमदि हुइड्रोम लोकेन लोइनना इहवदुदा असोपन नंख्रबा अथौबा अथौबि सिंगबु निंगसिंगबगी थौरम एमसुना चही खुदिंगे ngasi April ga 13 asibu mikap thokpa numit realization day haina ningsing thoram pangthoktuna lakpagum ngasi su emsuna sinduna kunthra ga 3 suba mikap thokpa numit palan thoram pangthokre bisum chinga macha da leiba ningsing khubam da numit asiga mari leina na haikale ka tamkhre thoram adu da emsu gi president secretary amade han emsu gi thau puramba yauna mahiroi kya su sarugya ke mafam adu da gi miyam gi oiba khongchat ama manipur college phawba chatke Long live Manipur, long live MSU, Manipur da inner line permit chanhangadabani, mitop na lamapu oibeyaroy, Manipur da ke apaspal lauthokadabani haber slogan kaya lauke. Miyamgi khongchatado Manipur College da thunglaba matungda Manipur College multipurpose hall da miyamgi mipam pangthoke. Thoramadu da MSU gi hanagi president Ayekbam Dijen, MSU gi president Manjit Charangthem, hanagi general secretary Irom Mange, MSU gi founder Kongkham Broden Susarugyake. Thoramadu ko mari leina na president Manjit Charang them na haikibada sahi khudingi emsu na pangthoktuna lagliba mikap thokpa thoramasina lamdamasigi yelhomi sing kalhona bagi achauba machak ama oiragani haike This is one balibak sing maruina wigi Nagaland Simia Ningol Singa wigi Bangladesh ki lakpa Mian passing a Chormono kanda hybridization Amasemaka Adugolena wigi Arunachal Pradesh Changma refuses in Humta Salakanda notice ki jagasing the wigi dumping site amoina wigi influx migrants my amalai salakba adugolena lamdam sidasu Tuan ba India gi manung amadi mapalwena Myanmar Bangladesh Hariba lebak sing sidagi su lamdam sida tuan ba koi influx migrant mayam thumjala kanda lamdam sigi yellow missing the threat perception ke ampira kanda ngasimen pugi yellow missing gi tungi lebak tasengna akiba phium khakta ngasi semak mayong nari maramdana abzuna makata na akan movement lamdam sigi yellow missing gi sekbar ke damang tasem jengina ba phum thumjaningi when lamdam sida ngasi semak thangri ba hogdok sing asina puari tangkama orakanda koi anisuba koi makeup thokba nui thon na makata na akan movement section mamthok ta ya bo phum thumjaningi Organic farming na lamdamasigi farmers singi punsi mahing phagathanba ngamgadabada natana state ki economy phagathanbada sumateng oigani haina horticulture minister T.S. Shyamkumar na phongdokre waphamasi Manipur Organic Mission Agency Momana Agricultural and Processed Food Product Export Development Authority Ministry of Agriculture and Farmers Welfare Government of India ka khushamnaduna Impal ki City Convention Center da sinba numit nenege buyer sellers meet kam workshop hawdokpagi thoramda mahakna phongdokhibani thoramadu da Chief Secretary O Nabakishore Kaugi Vice Chancellor Professor M Premjit amade atay masak naiba miyoy kaya susarugyake thoramadu da Manipur gi tongan ba farmer sing stall hangduna makoina puthokpa pot sing utke Professor M Premjit na India ki Prime Minister Narendra Modi ki liching makhada English singani kungani thoi fawgi manungda farmers sing income saruk ani hengatna bakhona ribase Manipur da sumai pakna bathak pakali haike Minister T.S. Shyamkumar na Manipur asi organic farming ki potential yamna lay lamdam amani human capital su marang kaina lay lamdam asigi senthok hengat hanaba made farmers sing punsi mahing phagat hananaba state government na paikat paya bathabak thorum sing paikat na bakhonari haike the necessary platform to all stakeholder farmer aggregator entrepreneur food processor exporter and financial institutes to the associate and network with each other to create long-term linkage. This event will showcase quality products of Manipur, especially organic products, and I am optimistic that the increasing demand for high-value organic products of the state will lead to creation of the market providing the necessary impetus and opportunity. Sarugyaki Chief Secretary O Nabakishore na state asi chawkhatpa state ama ohinge harabade farmer sing chawkhat halaba matamdata oithokani lamdam asigi leihau leibagi khudong chaba lawduna farmer sing na chanaba mahai marong tharabade watapadaba lamdam ama ohinba ngawgani haiki I'm very also happy to see a lot of buyers and lots of entrepreneurs of Manipur
मणिपुर को चाखलनगदब मीसिंग इस पाइ ममांग फंड मैम सिंह मणिपुर को डेवलप तौबसे अतोप मीना लागा तौगदबनते अखोइना हेक्ट ngसाइगे खोइगे मैतेगे हाइतारेको हेक्ट फी ताकतना मसेजिना सुगे नोंगे हेक्ट मीसिंग दे खोइ पोरोंपाट SBI ब्रांच तगी कजाखस्तान दा महई तमलिबी महिरोय अमद थाखिबा लुपा लिसिंग कुंट्रा कजाखस्तान के हेलिक बैंक के ATM दगी सखंगदबा सिंगना तांका कयादा लौथोखरे ISTV न्यूज न फंगबा पाउगी मतुंगिना कजाखस्तान दा मेडिकल तमलिबी नोंमैबुंग अयांग पलिदगी महिरोय नुपी मचा अमगे पोरोंपाट लेबा SBI ब्रांच दा महाकी मबुंगना चाही असिगी जनवरी 18 दा लुपा लिसिंग कुंट्रा थाखिबनी हारे मचा नुपीना पैसा फंगदे हाइन हाइरकपदगी SBI ब्रांच पोरोंपाट वाकलुबा मतमदा था अमा हेना इंक्वायरी चथखि हारे इंक्वायरी की रिपोर्ट मतुंगिना कजाखस्तान के हेलिक बैंक के ATM दगी तांका कयादा पैसा दु लौथोखरे हाइबगी मतम अमदि सेनफम सिंह खंगलकी हाइरे मतौ करमना मसागी अकाउंट दगी हाइरिबा सेनफम सिंह असि कनाना कमदौना लौथोखिबनो हाइबा इमुंग मनुंगना चममनबा फाउरे हिरम असिगा मरी लेनबा सिंगना खरा हेना कुत्थना थिजिन हनिंबगी अपाम्बा इमुंग मनुंगना फाउरे मतम चाना असिगुंबसी थिगल हौद्रबदे लमदम असिगी महिरोय कया मपाल लमदा महि तमलिबा सिंगबुसु अवाबसी मायोकनरकपा याय हाइरे लांगथबाल केंद्र के MLA ओइबदे नतना कंज्यूमर अफेयर्स फूड एंड पब्लिक डिस्ट्रीब्यूशन के मिनिस्टर कराम श्यामना ngase चंद्र नदी तुरेल अमदे लीला खोंग मरिल की फिबम अमदे मफम अदुदा पालिबा कलवर्ट की फिबम येंगसिनख्रे खोंगचद अदुदा IFCD मिनिस्टर लेटपाउ हाउके डिपार्टमेंट असिगे चीफ इंजीनियर प्रेतम अमदे रेवेन्यू डिपार्टमेंट के ऑफिशियल सिंगना सरग्याखे मिनिस्टर हाकिबदा चंद्र नदी तुरेल असि लोकल यावना लिलोंग चजिंग नारन कोंजिन चिंगबा मफम सिंगदगे इसिंग चिथोखिगदबा यामना मरोयबा तुरेल अमने तुरेल खोंगदा लम खोपचिलिबा सिंग तकथोकनबा होनरगनी हाइखे पांजन खोचन बै थबक सिदी आई इसागी लमनेना खल्लगा अदि मिंगोन पिथोपगी थबक सि अदि यारिंग स्ट्रिक्ट तौगनी अदुग एनक्रोचर तकाइबसि मदि याम मंजिन थाना दुम एनी लेवल दा मरम जादना सरकार की लम लोक्सन बिजिंग सिदी अदि मदुगी रीजन दु येंगब मतुंगदा अदुम अयाम कांदा तकाइनना बहोनगनी मणिपुर जुडिशियल सर्विस रूल लिस्टिंग अनि मंगा की मखादा मणिपुर हाई कोर्ट की जुडिशियल ऑफिसर ग्रेड 1 मरी लौननबा हौजिक चथरिबा प्रोसेस असिदा येलोमी कैंडिडेट सिंगे इंटरेस्ट सोक पथबक चथरे हाइना हानगी लॉ मिनिस्टर ओइरंबा ओजोइना फंगदोखरे मणिपुर प्रेस क्लब ता पांगथोखिबा पाउगी मिफम अमदा महकना मखाताना हाइरिबा थबक लौबगी चांगयंग अदुदा कैंडिडेट 93 की मनुंगदा मणिपुर मचा नतबा कैंडिडेट 32 शरुक यारे मखोई सिंगसी दिल्ली यूपी हरियाणा बिहार अमदे वेस्ट बेंगल दगिने असिगुमा थोंग असना येलोमी कैंडिडेट सिंगी इंटरेस्ट सोनबदा नतना फंगफम थोकबा हक अतोप स्टेट की मियोय सिंगदा पीबनी असम दा हौकिबा चाही लिस्टिंग अनि निपान अमसुंग मापनदा असिगुमना जुडिशियल ऑफिसर ग्रेड 1 लोबगी चांगयंगदा गुवाहाटी हाई कोर्ट न खुद थिंगजिंदुना असम जुडिशियल सर्विस रूल लिस्टिंग अनि अहुमदा सेमदोके मणिपुर की लाइरिबा जुडिशियल सर्विस रूल असिदा येलोमी कनगदबा प्रोविजन यावबा उद्रे मान मखाताना मणिपुर जुडिशियल सर्विस रूल नौना सेमदोक्तुना थबक हापगे अनौबा चांगयंग परीक्षा पांथोकपियो हाइना अपील तौके लमदम सिदा लैबा मणिपुर दा लैबा इंडिजिनस पीपल मयांगी लोकल इंटरेस्ट सोकदबदो मदु आइंगोंदा यामना नुआइदा फावे मरम मचिना आइकोगी lawful protection of the interests of the local aspirant candidate Manipur da laiba local candidate mayam gi magi lawful loiba akoigi protection nama akoi darkar lei haidna akoigi hujiki laiba chathariba requirement jina akoi hujiki local candidate ki rai si deprive tawi haidna I press note lasi mayam da thami bani मणिपुर गवर्नमेंट की ओइना एडवोकेट जनरल खल्ले हाइना तारे मधु चीफ मिनिस्टर ना अथुबा मतमदा रिव्यू तौरगा खल्लिबा मपान की मियोय अदुकी महूद लमदम असिगे डिजिग्नेटेड सीनियर एडवोकेट मापल तरामुक लैरिबसिदगी खल्लगा मतिक चाबा हापिनबा हाई कोर्ट बार एसोसिएशन की प्रेसिडेंट KH बिनोय कुमार ना फोंगदोकले हाई कोर्ट कॉम्प्लेक्स पांगथोकिबा पाउगी मिफम अमदा महकना मखाताना मिटोपु एडवोकेट जनरल ओइना खल्लगदी तुंगी नहा ओइबा उकिल मयामदा सोगलकपा याय
गवर्नमेंट के थौसिल असिगी मायुक्ता बार एसोसिएशन की मेंबर सिंगना हयेंग हाई कोर्ट कॉम्प्लेक्स ता अयुक पुंग तराग माथोइदगी वाकत खोंजंग चंगसिनगनी लोइनाना हिरम सिगी मतंगदा चीफ मिनिस्टर दसु मेमोरेंडम अमा पिसिनगनी April kunga mathogi nungthil fawgi manungda demand sing asiga mari leinana government na thabak lokhalaktrabadi bar members singi mifam ama pangthoklaba matung makha taba khongthang lokhatnaba warep logani amaromda judicial grade 1 gi pham mari lobagi matang dasu lamdamasigi mioi oina lobiu hairi Lising ani taraga hundoida pangthokiba constable lobagi pol haidok taba yaningnaba phongdoktuna candidate amade mama mapa singna makhoi bu phabiro haina ngasi chief minister secretariat tamna thomjilakpada police ka ngaihak mungnaba thokre Gaisampat leba jamlekai community hall dagi lakiba khongchat aduna Rajbhavan mamang phauduna laktuna Nupilal Memorial Complex mamang the police na thatke JSC ki president Laimyum Nandakishore Sharmana matam sangna phol haidoktana lairiba asi pendaba phongdoktuna imung manung yauna pulap phajin biro haina surrender toba lakibani haike Police ka ngaihak mungnaraba matung yanaba puraktabadagi miyam adu phaduna puraga mongsangai boroi makhongda thadokre haire Amarom dangasi Manipur police na imung manung yauna candidate kaya phajin khrabasu makata na khongjang changsin khigani haina JSC ki secretary in charge Elangbam Samungona Paumishinga phongdokre Manipur Press Club ta pangthokiba paugi mifam aduda Elangbam Samungona makata na BJP na luchingba sarkar asina police constable ge pangthokiba DPC asida saruk yariba candidate singi khanbiduna athubada DPC ki fol haidopiu Mamang da DPC asigi changsin kiba khongjang da BJP ki MLA sing yauna changsin ke DPC asida makatana sarkar gi thabak tauba yararoi daba mioi kaya su yauri makhoi gi khanbiduna athuba matamda fol haidopiu haike ꯑꯩꯈꯣꯏꯒꯤ ꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡ ꯊꯣꯛꯇ ꯍꯧꯈꯤꯕ ꯏꯍꯧ ꯀꯌꯥꯗ ꯍꯥꯏꯔꯤꯕ ꯑꯆꯨꯝꯕꯁꯤꯃꯗꯤ ꯍꯥꯏꯗꯣꯛꯀꯗꯕꯅꯤ ꯍꯥꯏꯕ ꯍꯧꯈꯤꯕ ꯏꯍꯧ ꯀꯌꯥꯗ ꯇꯁꯦꯡꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯈꯤꯕ BJPꯒꯤ ꯒꯃꯦꯟꯅꯤ ꯑꯗꯣ ꯑꯩꯈꯣꯏ ꯉꯁꯤꯁꯨ ꯃꯈꯣꯏꯗ ꯊꯥꯖꯕ ꯊꯝꯖꯔꯤ ꯃꯈꯣꯏꯗ ꯊꯥꯖꯕ ꯉꯁꯤꯐꯥꯎ ꯃꯥꯡꯗ꯭ꯔꯤ ꯑꯆꯨꯝꯕ ꯑꯁꯦꯡꯕ ꯖꯦꯅ꯭ꯌꯨꯟ ꯑꯣꯏꯕ ꯀꯦꯟꯗꯤꯗꯦꯠꯁꯤꯡꯗꯨꯗꯤ ꯑꯆꯨꯝꯅ ꯄꯥꯁ ꯇꯧꯔꯤꯕ ꯀꯦꯟꯗꯤꯗꯦꯠꯁꯤꯡꯗꯨꯗꯤ ꯍꯥꯏꯗꯣꯛꯄꯤꯌꯨ ꯍꯥꯏꯅ ꯑꯁꯤꯒꯤ ISTV ꯈꯨꯠꯊꯥꯡꯗ ꯑꯩ ꯍꯥꯏꯖꯔꯤ Impal West District ki mafam sinba thungna ngasi nungthil pung ahumdagi CRPC ki section chamaga nifumari subsection ani gi makada mioi manga natraga hena ain kainingai oirakpa yaba mong da punba chai nung nongmai amadi khushu khulai sing puduna chatpada athingba thamkhre hiram sigmari lainana district magistrate si arthana order mathokre hoji pawgmel thana temre brem tang lominasi Combined tutorials for CBSE admission open. Class 9, 10, 11 and 12. CBSE 6-month regular foundation course. Class starting from 6 April. Class 11 CBSE 3 months foundation course. Class starting from 10 April. Vacation course for Navodaya, Sainik and outsiders. Class 9, 10, 12. For details contact Combined Tutorial Office, Sagolban, Moyang Lerak Machin, Bus Parking Impal. Irudio Coaching Institute. Admission open for 5 months CBSE foundation course for classes 9, 10 and 12. Date of commencement 6 April 2017. Timing 4:45 to 7:30 p.m. For details, please contact Office of the Irudio Coaching Institute, Kesampat Puchom Lekai behind Belgio Hotel. Contact number 8131025634. World-class interventional cardiology at Sky Hospital, performing non-operative closure of hole in heart, coronary angioplasty requirement and RF ablation. Don't delay. Hurry for consultation with Chief Cardiologist Dr. L. Shamkishore for hole closure, RF ablation and other procedures like pacemaker, ICD, CRT, combo angiogram are also available. Established in 1935 in India, the British Institute is accredited by DOEACC for computer courses in O and A levels and other package and certificate courses. Conversational English courses with BBC audio video aids. Anything you can do, the British Institutes can do better. Breaking matung da muka nataram nokcheri makataba pauda yuar haba maihol akpok thokpa made ising ichaw dagi ngak thokna bagi matang da miyam da training pi bagi thorum amalam sang bazar pak thokre ngasi FEMEX Department of Relief and Disaster Management Manipur amade 12th Battalion National Disaster Response Force ka khusham naduna pak thokhiba thorum aduda 12th Battalion National Disaster Response Force ki miyoi singna tongan ba demonstration kaya utke thorum aduda lamsang nagar panchayat ki chairperson Chingangbam Madhumangol SDC lamsang S Santabir
Commandant SDRF Manipur Thangjapao, Consultant SDMF Manipur K Chandrakishore Singsu Saruyaki. Thorong Mani Lenana Department of Relief and Disaster Management Manipur ki Consultant K Chandrasekhar na Phongdorpada Awareness Program asi Manipur ki tongan mamafamda hapta ani chupna chathagani. Training program asida mahiroi amade tongan ba sinphamda thabak tawba singna saruk yabiu haiki. Nipan Suba schedule the Chankraba Mete Lol Classical Lolgi Manung Chalhanaba Manipur Lengakna Akhanaba Taurang Lokat Pinaba Milan Napuning Jingsle Loop Asig Office the Pangtopa Pawi Mipam Amada President Tokchom Babul Chana Lol Asira Iba Lonsi Lol Kori Rol Marangkaina Lay India ki Lady Balol Singi Manungda Manipur ki Lol Su Mating Labor Lol Amane Lol Kara Classical Language ki Thakta Mapam Kanbangam Krek Maitai Lol Su Haiba Thak Asi Pangnana Bage Chap Chap Matik Magulay Manipur Government Official Language Act Lising Machamapal Humbudra Mapan Asi Midyang Changduna Semdok Pagitangai Fadabalay Language Directorate Asi Ningthina Matang Taunana Ba IS Official Amana Puhan Biu Haiki Universal Friendship Organization Maitai Huel Lalong Sintam Sanglen Sajal Academy Moirang Ngangkhagi Makhadalaiba Naran Sena Branch ki Chahi Kun Mapung Pharakpage Rising Day Thoram Sintam Sanglen Asida Pangthokre Thoram aduda Thinungai Jila Parishad ki member Oiramba Thausom Nimai UFO General Headquarter ki General Commander Moriba Maitai Ngangkhalawai Gram Panchayat ki Pradhan P Modhu Phubala Gram Panchayat ki Pradhan M Ibomcha amasung CI College ki Assistant Professor T Santikumar Susaruyaki Khetrigao Kendra ki MLA oibada natana Mahut ki Parliamentary Secretary and Indrajit pu opagi thoram ama Kaikhu gi thawai na sinduna ngasi Kaikhu da okre thoram aduda Kaikhu thawai gi khunbu pi ingen jaw kabui Kaikhu pai gi member ke khangchujai na chingba mioi kyana saruyaki Parliamentary Secretary Indrajit na Kendra se ki chawkhat thorang ki thabak angamba thakta paket kani haiki Kaikhu khulgi miyo yamana phongdorokpada khul asiki community hall athuba matamda sthabibaga loinana athuba matamda yengsinbiu haiki Thasigi tang taraga mathoida more da laiba IRB na integrated checkpost thabaki thabak yawba sinmi ahum tamthina phurkibabu yaninga phongdoktuna ngasisu khundrak pamda wakan mifam chathakre Soram Ombi Ibemu Kobi Nupi Chaukalop Khundrakpamgi Advisor Oibi Amana Phongdorpada Asingba Thodok Asina Laitalaira Thiduna Athapa Mapamda Chatpa Sinmising Aki Akang Fawalagani Asingba Thodok Matungda Amona to Aningde Haiba Loinana Mari Lainaba Singi Pungning Chingslakri Mama Queen Labung de Isasing at Sigi Asubaji Uraga Mudi like the Lina Matamasu Matuma Mama Tang of Gitamata Tabaksuba Pisatan Matasabani Mogodi Taibami Bagi Sanavigi Wang Matasukina Propasli Kui like Paki and Amato Pamna Basina Kitang me and Jangbin Bidamata Mama Quina Miami Mapam the Wakatsari TS Lokeshwar bu Khundrakpam Kendra gi mihut ama oina ahumlak suba oina mai pahan bibagi damak tawimel khangba oina Lokeshwar ki imung manung amasung Khundrakpam Block Congress Committee na sinduna Kendra sigi miyam bu harauktam opagi thoram ama MLA gi yumda pangthokre thoram adu da hana minister oiramba Konsam Tomba Block Congress Committee ki president and ibol amade Kendra sigi luching ba kaya susarugya thoram adu da wangangla duna MLA Lokeshwar na Kendra sigi thabak thorom kaya ninghanaba laitana mamangi tam singda tawkhibadagi saruk ahum hena pangthokani chawka thorangi thabak tawbada rajniti gi khanaba thamloidabani miyam gi phananaba thabak torop khudimakta cooperation pibiyo haiki SK Women's College Nambolna Rusha amade Ministry of Human Resource ki makhada digital project ama launch tawkre thoramasi Union HRD Minister Prakash Javadkar na India ki state mangada amuktada online video conference ki kuthangda hangdokibani SK Women's College da pangthokiba thoramaduda Nambol Kendra ki MLA N Lokan MLA P Sharad Parliamentary Secretary TS Robindro Parliamentary Secretary T Robindro DC Bisnupur su sargyakhe College asi ki program coordinator nangasi India ki oina digital launch tawba asida Manipur ki oina SK Women College York pasi hainingai leitana nungaiba phawi Mathang chahi singdasu hena chauna pangthok na khonagani haike
Thabu mama chathagadaba oral cancer awareness month ki saruk ama oinangase Indian Dental Association Manipur State Branch amade All Manipur Working Journalists Union anina puna kusam natuna nomagi oiba paumi singi awareness camp amangase Manipur Press Club ta pangthokrai Thoramadu the association asiki president vice president secretary amade achai Dr. Kiana Saruyake Thorongi saruk ama oina paumi singi oiba screening test ama pangthoktuna Yagi oiba kari karamba anabasing laibage amade hariba layong asin narpa yabagi symptoms sing laibra habeng singke Thoramadu the wangang naduna association gi minute amana oral cancer ase matau karamna oirakpage amade masidaki ngakthok naba pambay amade jackson thorang kayagi matangda sugaina taki Imphal West district manung chana kamong da leba ningthau kangbagi khubamda miyam haikaleka tamkrai Thoramadu the MP Dr. T Maina Kuman Trust ki President H. Heramani, Parliamentary Secretary Dr. S. Ranjan, Art and Culture ki Director K. Sushila Susargyake. MP Dr. T. Mainana, Ningthau Kangbasi, Yam Nangalingay da Palamba Ningthau Oibana, Equina Mahaku Ningsing Bawatpani, Mahaki Matamdagi Hauduna Sagol Kangjayasi, Sanarki Hainaribani, Director Sushilana, Mapamasi, Monument Eki Makada Kanana Bakonagani. Government ke ayaba hek phangbaga ahen basen pam thadaduna semga chagat kani haiki Semen na makal maka ke agi laitengi polam kaya Saba Imphal West district ki manung chanba haibong pokpi maya lekai leba Ichel Arts and Small Industry gi khudhaiba arambam jalajitna Manipur sarkar na midyang jangbiba pamle BJP Manipur Pradesh na sabiyu hairamba thambal mayam ama leijaba lantung kaithoklaga saba loiraba matung da hauzik phauba loba lakpidri hairi Hiram Sita report ma Arambam jalajit tamnaruba leitana masana masai wakhan putholaga mina apamba modern kudimak saba ngamba khudhaiba amani hauzik phauba ma kana amatana masak khangma leitri Arambam jaljina ISTV da maki pen da wapung kaya phondorole se sarkar sin taseng ma tawge harga diko thabak suri jaga TV over Manipur kai lege se media gi thong nei ri samai ngasi ma da ISTV lakpiri na ko yenga mai he oigadra si na kai no man taw se kai no ti yengbiro aduga oigado bu thadabiu oido bo ga dum tokpiro ado ai khoi isana ta na ro ga di madu da taw thengna ga do mayam do akhoi da mang ka do matam lei adagi moi gi pu thang moi do transaction gi bank gi gari mayam hair kan heba aduna akhoi da dum problem moi heba por hama aina mamang gi akhoi gi north east ki expo to da yaujori aina yaubudi only pot yon ye na yaubuna teba akhoi gi VIP sing si visit to ga moi da aina kai gum khra so gift tong ning chasa gi heba ado numit ama phok ta moi se visit tawdeba ado moi microphone do hol wanga loina hangeba aduna adugi namitu de ge ngasi box da madugi matung dai sangai festival je thom ba yabneba madu de ge ningan nagreba es kai da ngodino akhoi Manipur sidi haiba poram khalleba sana da akhoi north east da akhoi Assam da Narendra Modi na lamba matam na ma is mayam hindi ka ke helong ile mayam khut loi songna da na tawram meba ko ado akhoi Manipur sina karam banu khangdre kana gum ai bu nung sibi ba inaw sing khara laga ma lota si saro aduna ma si lota si nang sabang moi dog ni ya ma lota si ana dwain tawra sa gi bane ai masak ado mioi sing dai moi lakhidre lakta du moi amu po se pamak tabra kai do bono di khangdre ba ko ado aina madu moi di haidi haijara roi haidi semi ba po chibu de ina adum mafam sa mafam da di sinage na khalle ba ko sanung sa gi wa na tana ado ai gi di ngangnagi ba pot dei tawang dingam medana ko sarga di thamega aduni adu hojik adu masi sar masi logdre nai tokte ba hojik lota sum masa su sare bo jose tamnarubu naidana kanadagi su sinma leitana asigumba khosa haibagi pothok kya putholiba mafam asibu hojik phawa lengak na sakhangdana leiba haibase lengak asoibni haidaba yaroi asigumba khosa haibasing asibu puthoktuna makhoigi henna afaba potok potok no hotnaba matam yaure haina maikai kya daga su phongdok na rakle cameraman jibangulo na pawdam jariba nikto khongam sana jawa mitai haipong bopi Break batung da mukana taram nokcheri makhataba pauda awar nobok bharata journalism gi ihobu hena chakhan na bagi matang da tongan ba orientation program yauna postgraduate diploma course in journalism amade community radio station sing hangdok na bagi training program sing pangthok lagani haina Indian Institute of Mass Communication ge DJ KG Suresh na paumi sing unaba mada phongdokre
ngasi Mantri Pukri ta leba IGAR South ki complex ta paumi sing unaba duda mak na makatana Indian Institute of Mass Communication na journalism bu awang ba thakta pukhatna ba khona bagi saruk ama oina lising chama par humpuga mapandagi hoduna lebak asigi foreign country chani ga tara taruki myoi lising taraga mangarom training piduna lakrai ngasi paumi sing unaba duda Indian Information Service ki ADG Mayak Agrawal su sarugyaki Rusa scheme ki makada tammu amasung talu haiba thimda numinini chathagadaba chinjaki mela ama Thobal College na Sindura College asigi campus ta hodokre hodopaki thoramda University and Higher Education ki Additional Director Dr. RK School Thobal College ki Principal o Chawba amasung Association of Food Scientists and Technologists Manipur chapter ki President NG Maimusu Sargyaki Tongan ba college sing amadi lanai gi oiba puna stall kuntraga mari mela asida sargyari Thobal College ki principal o Chawbana India government na Mahiroi Singhi Aifanaba Paikhalagriba scheme Singhi Manung Chana Mahiroi Singbu vocational training piduna Maromdom lepcha bangamba Mahiroi amamam oiba ngamnanaba program asi pangthokpani haiki Development Commissioner Handicraft ki makhada Manipur Handloom and Handicrafts Development Corporation Sinduna self-help group semnanabagi mobilization ki matangda workshop ama Kakching Sumak Laikai Dalaiba General Community Hall da pangthokrai Thoramatuda Manitko ki Chairman Dr. Radheshyam Yumnam Mayanglambam Rameshwar Kakching Municipal Council ki Councillor S Premita Handicraft ki Deputy Director E Jitensu Sargyaki Khongjo mamang laikai dagi Saikhom Hemachandra gi misi gi matangda miyam gi mifam ama Khongjo mamang laikai lampak ta pangthokre misi asi matangda JSC ama semkhibaga loinana mari lainaba authority na mihat pa maral leiba sing thasi ki kun fabugi manungda puthorak trabade mathangi numitagi akan ba khongjang changsna bawarep laukre Nipuga Nepal Suba CPI Khetrigao Local Conference Kongbada Pangthokre Thormaduda State Council ki Secretary Dr. M. Nara Secretariat Member Lala Su Sarugyaki Mipamaduna Khetrigao Kendra gi award Abasing Kup na Khanabagaloina na Atuba Matamda Tabak Oina Pangthok Nanaba Mari Lainabada Taksin Bahaina Warip Nakre Hausi Pau Mertana Tembabe Amamuk Lauzeri Oza Pain Relief Ointment Khwang naba ok sikpa tang sikpa phu naba na singbada sinaba yarba lipsa group na puthok saba Oza Beneath 100 meters from the Earth's surface, naturally filtered through sane instincts, pure, clean and healthy water. Hakchangi labor sorakpadagi producing attaba hakchang choktarba kunba chaba yaraktaba khong hama nungairaktaba singidabak amatta ngaraba upaidi Jolib Syrup amasu Jolib capsule bu changani sinabiyo Uranius Tutorial Center, Kaisampat, Limazam Laikai, Tidim Road, Imphal. Admission opens for foundation course for class 12 and 11 science, both CBSE and POSEM. Subjects offered physics, chemistry, mathematics and biology. Class starts from 24th April 2017. Class timing 4:30 p.m. to 7:30 p.m. Please contact 811-9954-654. Breaking Batungda Amukana Taram Okchere. IFC the Minister led Pau Haukitanga say Kangpopi District Manung Chana Ishingi Chow the Ging Atoknaba, Drainage Amadi Turel Singe returning wall singing Sinkray. Minister Ki Kongcher Asida, Social Welfare Minister Nemcha Kipgan, IFC the Chief Engineer KSH Pritam Suloinake. Kongcher Aduna, Champai Subdivision Ki Manung Chanba, Tuine Badungi, Kaubru Ching the Gichen Taraktuna, Impal Turel the Teliba, Tuine Turelgi, Launamagi Pibam Sing Yangsin K. Drainage system Pataba Masung Mapam Karada returning wall like Taba Mapam Sing Tingnake. Tungda Kangoi Turel Gitorban Sing Suyenke. Kilometer Mari Rom Sangba Turel Asina Impal Turel the Taduna Kangpopi District Headquarter Ge Yam Namaru Turel Ne. Tungda Minister Gitim Adu KBC Center Church Kangpopi the OK.
Social Welfare Minister Nemcha Kipgana Mamangi Government Lading Hauna ising ichaw dagi ngakthok na bathabak sing paikat na ba taksindun na lakpani Pangi awat palay haiduna paikat na lakibani adubo anoba government asina miyamgi thabak sing soida na paikat kani haike Minister Lepau Haukip na Paumi Singda District Headquarters the Cheliba Turel Singe Hauzik Laiba Pibam Sok Labatorban Ubagaloinana Kudakta Midian Changbaki Tangai Fadabadu Laire Ising ichaw dagi ngakthok na ba tangai fadaba thabak sing paikat na khonagani Ji Minister ga tanaduna KBC Church ki maningda returning wall amasu chalagani haike Public ki plight your grievances will be addressed to the Honorable CM also aduga egi on behalf of INFCD department wena angamba mating tawraga masida akan ba concrete oiba retaining wall ma sabige haibase ai kangpoki gi miyamda lautho amge ngasi Churachandpur District BDF Welfare Association ki bifam ama reserve line ngasi pangthokre mifam aduda All Manipur BDF Welfare Association ki President L Devan District President Laltingal Su Sorgyaki mifam aduna anoba government BDF ki tolop hanga kibabu thagat phongdoke BDF personnel da MJL da happy nana ba amade uniform PB baga loinana highway protection force lingadawri basida BDF singi dagi khangat pina ba appeal toke Khusha haiba singi saktak je pinana bagi registration camp ama Phubala Loktak Maru Community Hall da pangthokre Thoramadu da Phubala Gram Panchayat ki manungda laiba mioi chahumlom register toke Sakangdaba singna Faruba Forest Department ki Deputy Ranger Angam Laivon amasung Lalai Sidau ngarang numidang asoyangam yaudana thadokre Angam Laivol na phongdorokpada khulai matik chana paiba mioi kharana mamai mamit punsilaga ahing amak khong na umang amada puke department ki oiba thabak thoram singi maramda hangba natana atopa wafam amata hanglakhide loinana CNPO haiba wafam su thamlakhide makoina mabu phuba chaiba karigumba amata tawrakhide mapu asoyangam yaudana thadok na bakhona kiba kuki inpi Kangpokpi District Civil Society Organization amade church ki luchingba singbu thagat phongdoke mapu thadorokpada harau tem opagaloinana mass prayer amasu ngarang pangthoke mapu kanana karigidamak pharubano haiba khangbangam haike Navar ke potential link credit card DC office Tamenglong da hodokrai thoramaduda ADM Tamenglong Kiran Kumar lead district manager Tamenglong D Baltesu Sarugyake Hauzik sanabagi paw muglobirasi ngasi sanabagi pauda Lieutenant Colonel M. Ranjit Bu, Manipur Equestrian Association ki Honorary President, Dr. K. Gopal Bu, Honorary Secretary General Oin Hakhan Krai, Amarumda Manipur Horse Riding and Polo Association ki Honorary President Oina H. Dirip, Dr. T.H. Jamgilal Bu, Honorary Secretary General Oina Khan Krai Hari. VSO Khongjom Tekcham na Sindurang asidagi ahum subasta level 7-a-side football tournament Khongjom Tekcham da hodokrai Tharamasida Parliamentary Secretary S. Subhachandra, Parliamentary Secretary K. Robindro, Parliamentary Secretary N. Indrajit, Parliamentary Secretary H. Dingosu Sarugyake ngasi ahoba numit ki sanaki ba match da 7-star FC na Maira FC bu goal anishno maiti pikre hayeng ahan ba match da SLY or Tekcham amadi Hishu Thobal ga sanagani anishu ba match da 7-star Hairok amadi KUFC Kakchinga sanagani Thobal DC Complex Mini Secretariat Hana Leramba District Youth Affairs and Sports Office Haukiba Tang Taraga Mangadage District Sports Complex Wangjing the Hongkre Kanagumana Office Asigi Mari Lena Bache Changsing Pishining Balerabadi Nauna Hongiba Sports Complex Asida Laknaba DYS or Thobalge I Purimasina Thadrok Pacherol Amana Kangalagli Houses Hanabaki Makataba Pau Boyan in Thousand the Game of Globisi
Pupu Pungdongbam da sinduna Lamlai High School Playground Pungdongbam da tha sigi tang mapaldagi team kunma thoina group mari thongna khairukna chathariba ahanba Paradise Union Pungdongbam Pupu Cup Imphal East District Under 17 9-a-side football tournament ki ngasi sanakhiba ahanba match ta MPSA team B Pungdongbam na YSMC Tangkhambu goal mafal sinoda maitiba pikre MPSA team B Pungdongbam gi maipapagi goal singadu bungona match ki kunmapal suba kuntranipal suba nifu mari suba nifu manga suba madi yankhai humdoi suba minute goal manga ki ais tondon bana match ki taruk suba madi kontra humdoi suba minute goal ani sankhi atopa goal ani aduna GTS hora madi nauksana match ki kunithoi suba madi kunmanga suba minute sankibani match asida YSMC Tangkham gi sanaroi aprita match conduct tokiba official singna unsporting behavior gidamak yellow card utki tournament asigi ani suba match ki sanakibada MFC Moirang Kampu amadi YMC Hararo goal amamam sanaduna draw satkre YMC Hararo gi goal adu en narisna match ki kunithoi suba minute sankhi MFC Moirang Kampu gi goal aduna KS Birzina match ki nipunipal suba minute sankhibani match asida su YMC Hararo gi sanaroi Jameson da match conduct tokiba official singna unsporting behavior gidamak yellow card utki sathariba tournament asigi haying nungtilpung ama makai tabda ahanba match oina Mangal FC khabam amadi second MR FC ga sanagani ani suba match nungtilpung aniga minute nipu manga chatpada BSC Indian Army khabam amadi GSC Yumnam Kunoga sanagani Taramari Suba Manipur Veteran Cricket Tournament ki ngasi sanakiba match da YWC Langthabal na napsa khai Imphal bu maiti ba pikre Manipur Veteran Cricket Association na sinduna mamang thagitang kuntaruk tagi team tarana group ani thongna khairuk tuna sathariba Taramari Suba Manipur Veteran Cricket Tournament ki ngasi luang sangbam gi luang kokba cricket stadium da sanakiba match da YWC Langthabal na napsa khai Imphal bu ran nifal da maiti ba pikibani YWC Langthabal na toss ngamduna ahanba batting tokibada apiba over kuntragi manungda over kumapal ga ball anida wicket loina turaga run sam ga supna taruk lauki masigi pakhumda anisuba batting tokiba napsa khai Imphal na over kunmari ga ball mangada wicket loina turaga run maripu tarani palkhak lauduna match asi maiti khibani match asida YWC Langthabal gi sanaroi Kumar jinna wicket ahum amadi over aniga ball mangada run tarani thoi lauduna man of the match takre tha sigi tang tramapalda model club team B singa makha amadi YWC Langthabal ga sanagani Tagacheri boyai hozilo islak pada ngasino moyo ba inga sagi pawo muk pijari ICAR Lampel Patagi Pirako Paugi Matung Ina Ngasigi Quadigi Sakiba degree Celsius Kuntare Dasmik Ani Quadigi Ingwa degree Celsius Taratare Dasmik Nepal Nuksita Yawa Ising Manil Kisang Ayukta Sada Humputra Mapal Nuktilda Sada Yankai Matoi Oiki Ngasigi nong suki pagisang swino dasmik ani millimeter ni ngasigi maroi ba pau amuka na pijari Singa Kendra ki Congress MLA Jin Chuhan Hawa Masung Chandel ADC Congress member Taragamari BJP de yaukrai Minister Jayanta Kumar na pham thadopagi chepisin khibadagi chamam naba lairiba se athuba matamda waroisin puraklaga government asiga makhata na chatminaki kani haina NPP gi National President Corner K Sangmana phongdokle amade M Suna Sindura kunthakta suba mikap thokpa numit thoram pangthokre ngasigi onadi ISTV na pizaba pau matang salo jare ning tabi bising ba mukana
headlines. Organic farming will improve farmers' life and state economy, says Horticulture Minister T.H. Shyamkumar. No questions of Congress MLAs joining BJP-led government. And rupees 30,000 sent from Imphal for medical student in Kazakhstan stolen from ATM booth by strangers. Good evening and welcome to ISTV English News. Now the news in detail. Minister of Horticulture T.H. Shyamkumar has said that organic farming will not only help improve the farmers' standard of living but also improve the state economy. He was speaking at the valedictory function of the two-day Buyers and Sellers Meet Come workshop jointly organized by Manipur Organic Mission Agency, MOMA, Agricultural and Processed Food Products Export Development Authority, Ministry of Agriculture and Farmers Welfare, Government of India at the City Convention Center in Imphal today. Chief Secretary O. Navakishore, Vice Chancellor of CAL, Professor M. Premjit, and many eminent personalities attended the closing function. Various products were showcased at the stalls opened by different farmers. Professor M. Premjit said the state is moving forward with the steps introduced under the guidance of the Prime Minister to increase the income of the farmers double times within the year 2022. Minister Shyamkumar said Manipur has abundant potentials in the field of organic farming and human capital. The state government is trying to take up different measures to improve state economy and lifestyle of the farmers, he added. The necessary platform to all stakeholders, farmer, aggregator, entrepreneur, food processors, exporter and financial institutes to the associate and network with each other to create long-term linkage. This event will showcase quality products of Manipur, especially organic products, and I am optimistic that the increasing demand for high-value organic products of the state will lead to creation of the market, providing the necessary impetus and opportunity. Chief Secretary O. Navakishore said only after changes are made for the farmers, the state will be developed. If the farmers bring out products after taking advantages of cultivating crops which suits the soil, the state will be without shortages of such products, he added. Wakal kapte the excited wanaga thabak to othok ragade ukasukana daba. Thabak to othok bagi tamte ne koina. I am very also happy to see a lot of buyers and lots of entrepreneurs of Manipur. Manipur was a whole another meeting. This by Mama is a public home. Manipur was developed of Maja to Mamina Lada, Tawadona de Koina. Ecta the Sagi Koi Mategi Haida Repo. Actor Pita Katana was a Sugi Nonga and the meeting the Koi. There is no question of Congress MLA